ngasi phongkiba tongan Manipuri si phongsingdigi maroibi ipausing myamna thamjigi ahanbada naharul thodang poksidigi khungosaraga Manipur kedargi IPS officer Anis Dayalna DCP ore haukibi English ngamo samapan maudraga marida Manipura president rule salaidingaida paisa mata tingda niyam sumna Manipur ahan Indian Reserve Battalions 1 IRB gi rifleman kya lawbura asubu thodang lorom state sigi deputation satkraba English ngamo samapan marfugani pan batch ki Manipur kedargi IPS officer Anis Dayal Singha ngasidigi Indore Tibetans Border Police ITBP gi anoba director general okre hauji CRPF ki anoba director general oina thaupuriba Sujoy Lal Thausena Sarsina khraba Anis Dayal Singha matam sangna Manipura thabak tawduna matam duda pangai gi Hautal da leba Manipur Police Training School da principal oirami loina English singa mga samapan maudraga marida Manipur ahanba oina laukiba ahanba IRB 1994 base ki commanding officer oirami English singa mga samapan marfugani pan base ki Manipur kedargi officer asi magi base ki officer SL Thausena New Delhi gi Lodinagar da leba ITBP gi headquarter da force asi senior officer kya ga loina na God of Honor Piraduna DZ ITBP gi SARS kusinaki ITBP gi kuntraga nito shuba DZ gi anoba SARS puriba Manipur kedargi IPS officer Anis Dayal Singha Intelligence Bureau ki special director oiringaida masak thokpa thabak kya su paikhalami Prime Minister Narendra Modi na lusingduna hokiba October amada phamkiba appointment committee of the cabinet ADC na ITBP gi kuntraga nithurak shuba director general oina khankrabi English ngama samapan marfugani pan batch ki Manipur kedargi IPS officer Anis Dayal na khudaktagi lakliba English ngani ga kungamari gi December phawba phamasi pugani makatana hokiba ningthokaba numita Home Minister Amit Shah na thokiba order magi matungina IPS officer Anis Dayal Singha bu makataba hukum ama thoktriba phawba SSB bu su ehenba SARS oina puna bakhanki nakala marom the appointment committee of the cabinet na Madhya Pradesh kedargi Indian Police Service IPS officer Sunjoy Lal Thausen una Central Reserve Police Force CRPF ki kuntragatari rakshubana director general gi pham puna bakhanre leba asida puna personal lakh 3.25 laidiba leba asida khwaidigi sawa paramilitary force ama oidiba CRPF ki kuntragatari lakshuba DG oina SL Thausena lakliba English singani kungo humdoi phawba thabak pugani English singani kungo humdoi gi November da thabak tigi potharagadaba SL Thausen hana SSB gi DG oirambigi mathakta ehenba SARS oina ITBP gi DG gi Thausupurami Manipur kedargi IPS officer Anis Dayal Singama Madhya Pradesh kedargi IPS officer SL Thausen anigi appointment amasum SARS sinabigi thoramasi Union Home Minister Amit Shah namit humni gi khongsata ngasidigi Union Territory of Jammu and Kashmir sakadoriba sigi security situation gi saru amani haidi banma yabadi ITBP hauji China ga thangnaba leba sigi line of actual control gi kilometer lisingong samni ga marfuni pan sangba saru asi ngaksin ba gi thabak tawri bani haidi Atopa paw amadana mu sengdoksaba ngarang saisat ani tha tara English singani ga kungani thogi numidang pung nipan tapa matamda Lilong Turel ahanbi Buya Salam makhada kanglai panasna mayai ka bachinja ki drive sathabada ai makak mayum wahidu ramadi aigi imung manungna aranba propaganda sanduktuna kanglai panas ki thaumisingda khutha ki bamadi gari kya thugai ki badugidama kanglai panas ki mayai loisangna wakhal taminaraba matungda asigumba phataba ahen thaba asi matung amuhanna tauraroi haina pauksi khuthangna kanglai panas amadi leba miyamda singdoksari loinana thaudo oduda akai toy nangkraba gari singi teksa khudima ai amadi aigi imung manungna pujagani haina khanganjari sengdoksariba Wahidur Rahman son of Let Yaima Rizazur Rahman son of Let Yaima Shiraz Khan son of Wahidur Rahman Makasa tarakpoina to papamna sarak mathakta torel oina senkre Indo-Myanmar border town oiriba Moreda hokiba nongmani asida nongleptna subra maram oiraga iramnala lairabasu sizinaba yadabara More police station daki Indo-Myanmar friendship gate lairiba IBR gate number 2 lambi gi mathakta isingna torel oina senkre Border town oiriba mafam asida foreign delegates minister MLA amasung government official kiana official visit lakpada ngasigi isawna torel oina sieliba mafam asi sanglamdaba yadaba yamna maruiba mafam amani maram aduna leibak mari leinaba authority singna sangai festival lakringaida town ama
oibegi masaksing haibedi drainage ring road amasum IBR matam ga sanana sembinaba moregi miyamna chief minister gi pungning singsilakle hari Makasa tharak poina sana leba poksi dige topa maruibi ipauk singmu meyamna thamjage Senapati district popi tharamba mafam ayamba sanaba manama singna motchilamle matam amada popi tharamba Senapati district ki tungan mafam kya manama singna motchilamba Senapati district police na satakiba field survey ra thengnare popi gi mahut manama singna silamba kul singi lusingbu singbu minister na thakat phongdokre Lenga ki war on drug campaign ki sarugam oina Senapati district ki tungan mafam singda popi tharamba lam ekar humpu hen mafam kok tho on khraba matung na Senapati district police na popi tharamba mafam singda anirak suba oina field survey satakre district police na satakiba anirak suba survey da hana popi tharamba lopham kya manama sing thaduna mot silamle Hana popi tharambadigi manama sing thabana mot singraba khunja sing amazung kulgi chief minister and berena social media ki khutangna thakat phongdokre Superintendent of Police Senapati district Karthik Maladigi mi yang makhar satakiba survey duda haukiba sai singna popi tharamba singmai kya handak satakiba anirak suba survey dudadi tharamdab thengnaki loinana ayamba lopham singda kobi hawai tharak chuja amasum atai matam gi manama sing kya mahut chilaga tharamba thengnaki SP Karthik Maladina khunja sing popi thabagi muhutta atopa manama sing thabana mut sinbina ba appeal tawkibaga loinana asiguma thabak thoram sing de hena pungning thawanaba miyamda appeal tawki mangna hai haukiba sai amarom asida popi thaba mafam sing khangdokna bo hona loinana hana tharamba mafam sing manghan takan wegi thabak lokhotpa matamda forest department gi miyoi sing volunteers sing civil society organization gi mute singna lengana sangsilakli war on drug campaign asida mapung phana sakot narakli mangna hai haujuk chathariba campaign asi leptana makha sathakigani loinana asiguma popi tharamba mafam sing manghan bigi khongjang asi leptana satakhibaga loinana atopa mai marong singna mod sinanaba honabara pungning thawatgani Handak pangthokiba humdraga taruk suba India gi ningtam numi thoramda Senapati district headquarter pangthokiba thoramda Makuilong di village ki chairman da Senapati police na popi tharamba lokham singda manama singna mut silaga tharamba gi damak manapi duna pungning thawatkiba lekhraiki namit kharani gi mamang da satakiba ani suba tangka ki survey dura Senapati district police ki inspector Depensa na lusingba kangbu amana taphok sing sang pareng na service ataki madugi mamang na sataki ba ahan ba survey duda popi thana ba semlamba mafam kya dagi urea harama sum popi maru fagalaga mangan kiba laikraba matungda ani super survey dadi popi thakiba lopham khara da karimata thadana lairama thengnaki loinana ayamba mafam sing dadi kobi hawayauna manama sing kayana popi gi mot silaga tharama thengnaki handak sataki ba ani suba face ki survey dudi chemical sing natragana atai popi thabra sesinaba polam sing amata phangmangam kide haidi se minister en berena lusing lenga sina sangsilak diba war on drug asida sagwatpaga loinana popi gi mut silaga manama sing thariba ngatan tapfo kuki makuilung di kamalong yangkhulen kajing amasum raipikilung sadim amasum oklong khulgi sip sing chairman sing masum beles authority gi miyoi singbu SP Senapati Karthik Maladina thagat phongdoki Khul sing asibu kumja English sing ani ga kungo humdoi gi Republic Day gi thoramda district administration gi makeri gi pungning thogat pagi sakhang sia amasum sel gi manapi dun miyamna sakta khani agriculture amasum horticulture department apakhaliba scheme sing gi makhada popi thari ba lokham sing asida popi gi mut sinnaba honabada matam gi weba manama sing thananaba ASP na akan makong tangkya lokhali loinana popi thaba lokham sing thengnarabadi Senapati district police ki control room natragan ASP Senapati du khudakta paupi bi use hairi atop paw madanamo Laganesan bypass surgery pangtholagani Manipur amasung West Bengal gi governor Laganesan laklibo October mangada ma ki heart iutong phunbaga mari leinana revascularization ga loinana coronary angiogram pangtholagani haina governor secretariat gi thadorokpa sirolaman haidi Manipur amasung West Bengal gi governor Laganesan haukibo October amada Senai da satpada thabak nungai raktabadi ma MGM hospital admit tawdun laikanarakibani ma hauju hospital adugi cardiac care unit laikanari loinana ma ka aksang gi pibam thoidokna nungsa thini oidre haina su siroladuna phungdorakli atopa paw amadana NACN ke na claim tarakli Haukiba September kuntra gi numidang pung nipan nipuga mapalom taba matamna Senapati headquarter gi medical officer gi office ta bom pokhai khiba du NACN ke na sata khibani haina loni yadaba lupasigi
Sepau maram reason gi publicity secretary na thadorpa sirol na phondorakli sirol asina makhatana hai wari sanana balup asina matam sangna pirabasu thawoiraktabadagi thawong si tangai phadana satakibani mamangda lup asina asoiba madi aranba thaba amata satakiba leitri tungnasu satharoi NSN kena satakiba thawong singasi ningthina plan tawraga tare tara thona khanaraga satakiba ngakani maram asina miyamna sokani haibigi mi paiba tawbigano makhatana NSN gi Sepau maram reasona naga miyam gi fanaba lepa leitana thabak tawkigani loinana miyamna su mapung fana sokat piu haina su sirol asina makhatari makha satharak poina miyamna tentak na thamjage North East dagi sakhang bidra bening tamlanmi sama puthokna bakhangalakle RK Ranjan awang nopok India gi manungda leiba Anglo Manipur lana sikraba Sakhang bidraba lanmi sama gi maming khongpalaga leba sigi apun history ama sagat pada yahonana bukhona si haina Prime Minister Narendra Modi na khangalakpa leire haina Union Minister of State for External Affairs and Education Minister RK Ranjan phongdokre kala panida loi thakiba sakhang bidraba ningtam lanmi singi imung manungbu sakhang bu utpoina khudol tamaloinana laikhidrabi Daina Rajkumari gi kuntraga taruk suba mapo khumon thorong mari leidana Dr. RK Ranjan hai British ki colonial rule gi mayokta nationalism kanana bakhona khiba kanana su khangbidana leiriba athobu singa dugi masa masu oiba singda ikai khunnabu utpa phangba soknungai ba phawi mangna hai India gi awang nupu state singi manung dagi British ki mayokta lan hawbud leikhidraba sakhangbidraba lanmi sama dagi tadana puthoknaba Prime Minister Narendra Modi na khangalakpa leire makoi singa du India gi apunba puwari ama sembada yauhongadabani Hanagi puwari sing asidi sagai gi imung manungi oiba puwari oina nainabana masi hongdokpagi tangai phadaba leire hairi mauna makhatana hai education minister amu oina president gi award phonglaba oja sing aduna school sing da karama mong angang sing mahi masin tambi haibadu yengsinanaba sinaba lei haina spali amaromdana sel thanabagi advertisement haptanaba ministry na khankhre sel thanaba online platform sing advertisement sing Private satellites TV channels amadi digital media singda haptanaba Ministry of Information and Broadcasting Assistant Director Digital Media thadorakpa sirol amana khankhre sirol aduna hai leba sida salaiba digital media amadi private satellites TV channel da sel thananaba online platform sing advertisement sing hapa thingnare hairiba advertisement sing asina maram oirak leba sigi inkhalakli naha amadi sahi nori angang singda sel thungi phibam da akaiba kya piba thingnare sel thananaba amadi gambling asi Consumers Protection Act 2019 gi makhada illegal oiba thabangni Cable TV Network Regulation Act 1995 ki advertising code ki makhada su illegal oiduna leiribini maram aduna karigumba makhatana siguma makhal gi advertisement sing haplaklabadi ministry gi mekedi action lokhalagani haidi makasa tarak poina atopa pawna Manipur da e-waste management gi thawsal amata lengna paikhatre Robinson Wahengbam akoibigi phibam da sauna sogalakpa yaba masa kaya marum yawbana maram moidana state sing electronic waste e-waste sing ningthina lusingadabani haina central government gi Ministry of Environment Forest and Climate Change na khangalaki ba leirabasu Manipur gi oiniti lenga ki mari leina ba loisang singna thaba amata paikhatana leiri Sakolakpagi matungina malemna televisions, computers, mobile phones, laptop na singba electronic ki polam sing sijinabigi sang leptana wangkalakli adubu hairiba polam sing asi yaraktraba madi sijinadraba matamda mafam sana amadi kanglon sumna loisindrabadi dispose polam sing asidagi chemicals kaya maram tholaktuna akoibigi phibamna sauna kailakpa yabigi oithokpa leiri chemicals sing asina maram oiduna lainungda leiriba ising water table asibu sokonduna sauna amangata thogalakpa yabigi oithokpa leiri maram asna malem gi lebak singna e-waste management gi damak tungan ek law sing semduna salairibani India gi oina su Ministry of Environment Forest and Climate Change na hawki bisai English singani ga taraka taruki March kungo humdoida e-waste management rule 2016 asi semduna sai asimaki October amadigi lebak sinba thungna satna hanba hokrabani adubu satna kanglon asi CM ki sahi mari helaba phawa Manipur gi oina di e-waste management gi oiba sabsaba policy amata leitri state asida e-waste khomjin bagi thabak toriba NGO amadi masin chatpa miyoy amaga pauksi asi ga unabada phongdorapagi matungina hawkiba sai English ingani ga taraga tarukta taraga tarete gi hauduna organization asina e-waste khomgatpa amadi school sing the awareness bigi thabasi chathaduna lai adu bihiram asida miyamna khangnaba watpadi gi thabasi paksana pakhatpadi ngamdri haidi Tentang na thamjaram ge duga makha satharak poina to pa paw mana nupa gi asi baksang ama fanglei
Singjamai Police Station gi manung chanba Singjamai thong manakta nupa amagi asibak sang ama phangle haidi police tagi phangwa paun hai ngasi nungthil pung 3:04 daba matamda nupa amagi asibak sang Imphal Turel Singjamai thong manakta taw tharakle habigi paw ma phangki paw sigi matungina maphamadu Singjamai Police ki team amana changsinduna section thorak lakhatdi loinana forensic expert ki team ama laktuna asibak sang adu yengsinki loinana masak maming khangdona bagi tama rims ki mokta thamkre hiram sida Singjamai Police na case ama lokhale haidi maka satharak poina hoyelan pawdige to pomaruibi pawsum myamna thamjage lorho s foze MP oibabu satna hankhitabu order sayol anigi interim stay pikre kumza inglising ani taraga mapana pangthokiba 33 suba lok sabha mikhalda number 2 after Manipur AST parliamentary constituency to my park to MP oirakhiba lorho s Foze gi mathak file torakpa election petition number 1 of 2019 gi mamang thagi kun gomdoi da pihiba judgment amasum order the High Court of Manipur na makpo MP ni haiduna lauthokiba result sanahan khidraba matunu numit asigi judgment amasum order na pihiba wapamasi sayol ani gi oina interim stay pikre election petition asi mi khaladuda mire oikiba holim sokhopau mate Elias Benjamin sei kuntraga taruk apopole khidraba hais Zamkho khai mate Tenopol Village na petitioner oiduna file torokibani ma ki election petition asida MP oirakhiba lorho s foze sahi yankhiga mapan apopole khidraba a sibo foze kayinu village mauna respondent number 1 oiraga mikhala asida mirep oikiba candidate singbusu atopa respondent manga oina konsilakhibani election petition asigi wayel kumza english ngani taraga mapandagi lisang sina satharaglaba matung hokiba July 13 ta aroiba hearing pangtholaga reserve tawduna thamlakhiba case asigi judgment amasum order na mamang thagi 19 da High Court of Manipur gi justice MB Murarindans ki bench na open court lathokibani punalama exam ga yakai pan judgment amasum order duda lorho s foze bu pangthokriba mikala duda to after Manipur AST parliamentary constituency ki elected MP ni haiduna lauthokiba result adu sanahan khidabani aduga maki mayokta election petition file tawrakliba petitioner holim Sokhopau mate Elias Benjamin buna lorho s foze gi muhut Manipur gi outer parliamentary constituency sigi elected MP am oiragani haiduna lauthokhibani ado wenama court ki mekedi gi judgment am so order speak raba matungda lorho s foze gi mekedi gi apex court appeal satpa ngamnabagi dama court na pikiba ruling asi matam khara san handana thambiyu haiduna miscellaneous case election petition number 141 of 2022 file torokhibani maki miscellaneous case asi maki mayokta election petition file torokhiba Holim Sokopau mate Elias Benjamin yaun apun respondent talet ki mathata file torokibani Representation of People's Act 1951 gi section 116B clause 1 piba ayabi ki matungina maana miscellaneous application asi file torakpani amasu mamang thagi kungo humdoi de ko na pikipa judgment adugi matungina satapam thokpa thabak thoram operation sing stay tawduna thambiyu haijarakibani Lorho S Pozo ki mekedi file torokiba miscellaneous case adu mamang thagi kungani panda wayel sathanabgi damak kona lawatki kona matter asi lokhalakpada apun respondent tere ki manungda respondent number 1 weriba Holim Sokopau mate Elias Benjamin gi mekedi lepkiba council na makhui goeba submission sing court thamki adobo Lorho S Pozo gi mekedi lepkiba senior council gi mekedi gi di miscellaneous case asigi mari lainana additional affidavit ama file torona bagi matam pibi na court haizaki player sigi matungina mamang thagi kungani pa na matter to lokhat khidra ba matung thangnaba numit September 18 English ngani kungani to the matter asi amu hana lokhat ki ko na wayel sathana ba lokhalakpada lorho s foze gi makai de lepkiba senior council na additional affidavit ama file torakpa loinana miscellaneous application asina September 19 English ngani kungani to the piki judgment adu state awina ba haijarakpagi maram sing court thamkhenisu pawsna makata na phondorakli Makasa tarak poina to papaw na passenger yang khairom pullap Siramdaore Manipur gi khwaidagi liraba highway singa manungda ama oiriba Imphal Tamenglong IT road ta passenger yang khayena puba tamagi bus ama khudong thiba thaudok thoktuna bus asit tonglakiba mi punama Siramdaore hari adomaina ma IT road ki joint monitoring developments committee na phongdorakpagi matungina Laibak phabadagi miyo amata aso apandi kya hotre hari laibak thiba thaudo singa seyuk pung mapan makhairom tarakpada IT road ki asamba lambi paningi Thonglan atong badigi manedara amasum lamsok khulsing phauduna kumtharaklaga main highway oiriba tujang baisong yoramdai gi marakta thokibani haidi
ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯃꯥꯌꯣꯛꯅꯒꯦ ꯇꯧꯔꯝꯕ ꯂꯝꯕꯤ ꯑꯁꯤꯃ PMGSYꯒꯤ ꯃꯈꯥꯗ ꯁꯦꯝꯒꯠꯈꯤꯕ ꯂꯝꯕꯤꯅꯤ ꯂꯝꯕꯤ ꯑꯁꯤꯅ ꯊꯣꯡꯂꯟ ꯑꯀꯨꯠꯄ ꯑꯃꯁꯨꯡ ꯁꯣꯡꯖꯪ ꯄꯥꯈꯪ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯝꯅꯍꯟꯒꯗꯕꯅꯤ ꯑꯗꯨꯕꯨ ꯄꯦꯁꯦꯟꯖꯔ ꯌꯥꯡꯈꯩ ꯍꯦꯟꯅ ꯄꯨꯈꯤꯕ ꯕꯁ ꯑꯁꯤꯅ ꯂꯝꯕꯤ ꯑꯁꯤꯗ ꯂꯥꯛꯄꯗ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯂꯩꯕ ꯂꯣꯛꯇ ꯇꯥꯁꯤꯟꯒꯦ ꯇꯧꯔꯛꯄꯅꯤ ꯍꯥꯏꯗꯤ ꯊꯧꯗꯣꯛ ꯑꯁꯤ ꯐꯟ ꯃꯇꯤꯛ ꯆꯥꯅ ꯂꯩꯇꯕꯗꯒꯤ IT ꯔꯣꯗ ꯖꯣꯏꯟꯠ ꯃꯣꯅꯤꯇꯔꯤꯡ ꯗꯤꯚꯦꯂꯞꯃꯦꯟꯠ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯃꯥꯡꯊꯛꯇ ꯊꯣꯛꯈꯤꯕ ꯂꯦꯟꯁ꯭ꯂꯥꯏꯗꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯍꯧꯔꯤꯕ ꯐꯠꯇ ꯍꯥꯎꯗꯤꯁꯤꯡ ꯃꯇꯝ ꯆꯥꯅ ꯁꯦꯡꯗꯣꯛꯄ ꯉꯝꯗꯕꯅꯤ ꯍꯥꯏꯗꯤ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯆꯦꯌꯔꯃꯦꯟ ꯂꯨꯠꯉꯝ ꯃꯟꯂꯨꯝꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯦꯟꯁ꯭ꯂꯥꯏꯗꯀꯤ ꯐꯠꯇ ꯍꯥꯎꯗꯤꯁꯤꯡ ꯁꯦꯡꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯂꯨꯄꯥ ꯂꯥꯛ 3 ꯂꯣꯝ ꯀꯃꯤꯇꯤꯅ ꯇꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯃꯔꯤ ꯂꯩꯅꯕ MLA ꯑꯃꯁꯨꯡ ꯂꯩꯉꯥꯛꯅ ꯂꯝꯕꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯛꯅꯤꯡ ꯆꯪꯕꯤꯕꯒ ꯂꯣꯏꯅꯅ ꯀꯃꯤꯇꯤꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯂꯧꯈꯠꯂꯛꯂꯤꯕ ꯊꯕꯛꯁꯤꯡꯕꯨꯁꯨ ꯃꯁꯛ ꯈꯪꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯄ꯭ꯔꯦꯁꯔ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯃꯁꯥꯒ ꯄꯥꯎ ꯐꯥꯎꯅꯕꯤꯌꯨ ꯁꯩꯁꯛꯄꯤ ꯔꯥꯅꯤ ꯁꯔꯃꯗ ꯀꯅꯥꯒꯨꯝꯕ ꯂꯨꯞ ꯅꯠꯇ꯭ꯔꯒꯅ ꯁꯪꯁꯊꯥꯟꯁꯤꯡꯅ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯤꯔꯒꯗꯤ ꯑꯃꯤꯛꯀꯤ ꯃ꯭ꯌꯨꯖꯤꯛ ꯕꯦꯟꯁꯤꯡꯅ ꯄ꯭ꯔꯦꯁꯔ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯃꯁꯥꯗ ꯄꯥꯎ ꯐꯥꯎꯅꯕꯤꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯍꯥꯏꯖꯔꯤ ꯍꯥꯏꯅ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯃꯇꯝ ꯏꯁꯩ ꯀꯥꯡꯂꯨꯞ ꯑꯃꯤꯛꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ M ꯙꯅꯟꯖꯣꯏꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯒꯚꯔꯟꯃꯦꯟꯠꯇ ꯔꯦꯖꯤꯁꯇꯔ ꯇꯧꯕ ꯒ꯭ꯔꯨꯞ ꯑꯃ ꯑꯣꯏꯖꯕ ꯑꯃꯁꯨꯡ ꯏꯁꯩ ꯑꯥꯔꯇꯤꯁꯠ ꯄꯨꯝꯅꯃꯛꯀꯤ ꯑꯄꯨꯟꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯑꯣꯏꯕꯅ ꯀꯅꯥꯒꯨꯝꯕ ꯑꯥꯔꯇꯤꯁꯠ ꯑꯃꯠꯇꯗ ꯑꯃꯤꯛ ꯑꯃꯁꯨꯡ ꯑꯃꯤꯛꯀꯤ ꯕꯦꯟꯁꯤꯡꯅ ꯁꯩꯁꯛꯄ ꯑꯁꯤꯗ ꯑꯊꯤꯡꯕ ꯄꯤꯕꯒꯤ ꯑꯣꯊꯣꯔꯤꯇꯤ ꯑꯗꯨ ꯂꯩꯖꯗꯦ ꯍꯥꯏꯅꯁꯨ ꯃꯤꯌꯥꯝꯗ ꯅꯨꯡꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ ꯍꯥꯏꯅ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯃꯇꯝ ꯏꯁꯩ ꯀꯥꯡꯂꯨꯞ ꯑꯃꯤꯛꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯀꯟꯗꯤꯁꯟ ꯌꯥꯎꯗꯅ ꯊꯥꯗꯣꯛꯄꯤꯌꯨ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯐꯥꯕꯤꯒꯅꯨ ꯐꯥꯖꯤꯟꯈꯤꯕ ꯏꯝꯐꯥꯜ ꯀꯣꯂꯦꯖꯀꯤ ꯃꯍꯩꯔꯣꯏꯁꯤꯡ ꯀꯟꯗꯤꯁꯟ ꯌꯥꯎꯗꯅ ꯊꯥꯗꯣꯛꯄꯤꯌꯨ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯐꯥꯅꯕ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯤꯒꯅꯨ ꯂꯣꯏꯅꯅ ꯃꯍꯩꯔꯣꯏꯁꯤꯡꯅꯁꯨ ꯈꯣꯡꯖꯪ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯗꯅ ꯃꯍꯧꯁꯥꯒꯨꯝ ꯀ꯭ꯂꯥꯁ ꯌꯧꯕꯤꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯃꯍꯩ ꯇꯝꯕꯤꯅꯕ ꯑꯄꯤꯜ ꯇꯧꯖꯔꯤ ꯍꯥꯏꯅ ꯃꯍꯩꯔꯣꯏ ꯂꯨꯞ 5 AIMSU MSF ꯗꯦꯁꯥꯝ KSA ꯑꯃꯗꯤ AIMSꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅꯁꯨ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯐꯥꯎꯅꯒꯗꯕ ꯊꯕꯛ ꯇꯧꯕꯤꯒꯅꯨ ꯂꯣꯏꯅꯅ ꯈꯨꯗꯛꯀꯤ ꯅꯣꯇꯤꯁ ꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯃꯃꯨꯠ ꯇꯥꯅ ꯇꯨꯡꯗ ꯑꯣꯏꯔꯛꯄ ꯌꯥꯕꯁꯤꯡ ꯈꯜꯂꯒ ꯊꯕꯛ ꯇꯧꯕꯤꯌꯨ ꯑꯃꯔꯣꯝꯗ ꯈꯣꯡꯖꯪ ꯆꯠꯊꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯑꯇꯣꯞꯄ ꯀꯣꯂꯦꯖ ꯀꯌꯥꯃꯔꯣꯝꯗꯁꯨ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯔꯛꯄꯗꯒꯤ ꯃꯍꯩꯔꯣꯏ ꯂꯨꯞ 5ꯅ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯈꯣꯡꯖꯪ ꯑꯗꯨꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯌꯥꯅꯕ ꯑꯃꯒꯤ ꯃꯈꯥꯗ ꯋꯥꯔꯣꯏꯁꯤꯟ ꯂꯥꯛꯇꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯐꯖꯤꯟꯈꯤꯕ ꯀꯣꯂꯦꯖꯁꯤꯡꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯊꯥꯗꯣꯛꯈꯤ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯉꯔꯥꯡꯗꯒꯤ ꯍꯧꯗꯨꯅ ꯏꯝꯐꯥꯜ ꯀꯣꯂꯦꯖꯀꯤ ꯃꯍꯩꯔꯣꯏ ꯈꯔ ꯊꯤꯕ ꯍꯧꯕꯒ ꯂꯣꯏꯅꯅ ꯉꯁꯤ ꯃꯍꯩꯔꯣꯏ ꯈꯔ ꯐꯥꯖꯤꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯔꯦ ꯃꯔꯝꯗꯨꯅ ꯐꯥꯖꯤꯟꯈꯤꯕ महीरोइसिंग थादोकपियु खोंजंग अदु अक्टोबर 3 पांथोकनी हाइना तौरंब कॉलेज स्टूडेंट यूनियंस इलेक्शन इखंग खंगौदना पांथोकलरोय हाइना नोटिस थोलकपदगी कोइसाउनरब इम्फाल कॉलेज की महीरोइसिंग लंबी थोरक्तुना प्रोटेस्ट तौरकपदगी लुप मंगानसु इरांग अदु फाथब ngamnaba होनखिबनि हाइदि अतोपा पाव अमदना नहौनना महीरोइसिंग बु फानब होनरक महीरोइ लुप मंगा अमदि एजुकेशन मिनिस्टर ग यानाखिबु वाफम थुगाइबनि महीरोइसिंग हौखिबे सेप्टेम्बर 19 इम्फाल कॉलेज की महीरोइसिंग कॉलेज की इलेक्शन यैथोपगी वहौदा डेमोक्रेटिक ओइब खोंजंग संगसिंदुना डायरेक्टरेट ऑफ हायर एजुकेशन मरमत पीदना इलेक्शन स्क्रूटिनी की मतम खुदक्ता यैथोखिबा अदुना महीरोइसिंगदा खोइरांग कोसाउनबा फौरखिबदगी लंबी थोक्तुना प्रोटेस्ट तौखिबनि अदुबो थौदो अदुगी मताना महीरोइ लुप मंगागी लुसिंगुसिंग एजुकेशन मिनिस्टर गा फामिनदुना वोरइसिन पुरखिबदगी खोंजंग अदु हंदोखिबनि अदुबो लोइसिनख्रब इशू अमदा नाहौनना पुथोक्तुना महीरोइसिंगबु फानबो होनरकपा हाइबसि महीरोइ लुप मंगा अदुगी एजुकेशन मिनिस्टर गा यानाखिबु वाफम अदु थुगाइबनि हाइने इम्फाल कॉलेज की महीरोइ कुन खुयेक पिदुना थादोरकपा सेरोल अमन फोंदोरकलि ऑथोरिटीना कांगलोन चुमना थबक तौरमलबदि थौदोद थुलमलय मरमदुनि इसाना तौखिबा सोइबसिंग कुपसिलगा माइ तमनिबा महीरोइसिंग फा पुनगनि हाइबसि इम्फाल कॉलेज की महीरोइसिंग अकन ममुन यानिंगदे मखाताना महीरोइसिंग बु फानबा थिबेगी थबक लेपियु अमदि कॉलेज असिगी महि मसिंग तमबगी थबकता माइ ओनसिननबा कॉलेज की ऑथोरिटी अमदि कॉलेज असिगी महीरोइसिंग अमत ओइना होनमिनसि हाइनसु अपील तौजरी खोंजंग अदुदा लंबीदे चतपा मियोइसिंगदे महीरोइसिंगना अथिंगबा पिखिबा लेति अदुबो मियोइ अमखक्ति मागना चतपिगी मरम अदु हाइरगा चतनबा होनबिगी मुहुत्ता महीरोइसिंगना तौरिबा खोंजंग अदुगी मयोक्ता अकनबा वाफम हाइरकबदिगी महीरोइसिंगगा मुक्नबा थोखिबनि पुनमसिगी टेक्साक्ति डायरेक्टरेट ऑफ हायर एजुकेशन की डायरेक्टरना पुफम थुइ अक्टोबर 3 इलेक्शन तौगनि हाइना प्रिंसिपल्ससिंगि अपुनबा मिफमना वरेप लौदुना प्रिपरेशन तब पुनमक लोइरबा मतुंग इलेक्शन यैथोकनबगी मतांग सेप्टेम्बर 19 डायरेक्टरेटना कॉलेज ओजासिंगि अपुनबा मिफम अमा अमुक ऑनलाइन खतांगना कौखि मिफम अदुदा कॉलेज खरादा इरांग लैबना इलेक्शन यैथोकनि हाइबगी वाफम खनखिबा लैति अदुगा कॉलेज अमतदा इरांग थोखिबा लैति इरांग लैबा यौरमलबदी मिफम अदुदा यावखिबा कॉलेज अपुनबगी ओजासिंग इलेक्शन यैथोकनबगी वाफम फोंदोकनरमबसु याइ नत्रगना इरांग लैबा कॉलेज अदु खंदोकलगा तोंगाना खनरमबसु याइ अदुबु इरांग अमत लैखिदबना मरम ओइदुना सेप्टेम्बर 19 की कॉलेज ओजासिंग अपुनबा मिफमना अक्टोबर 3 अदुमा इलेक्शन पांथोकपा हाइना लेपखि अदुबु लेबक थिबिदि हायर ऑथोरिटी की हैरकपनि हाइना इलेक्शन यैथोकनबा प्रोसेस
September 15 haukhraga mahairoisingi irang leibana election yeithokpani haibisi maram sade haidi Lusilakpoina tin mapang tanga thamjaramge dalit nupa masa lakna khiba miyoi sung phagat pahore Karnataka da masagi sei taraga mari rom suraba dalit nupa masa ama miyoi tarana electric post amada pullaba matung fuduna lakna khibagi thawongda CNRI bising matata police na case ma register tawkhibaga loinana CNRI bising phagat pahokre haidi Police ki report matung ina dalit nupa masa aduna pot huralami haibagi damak miyoi tarana makpo electric post pullaba matung phukibani thawdo adubu khamdokna ba hona roba dalit nupa masa adugi mama busu miyoi sing aduna phuki adumainamak makhoi ani ka hena sopadi oikidi thawdo si mamang thagi kunga mapana thokibani thawdo si da CNRI ba miyoi taragi manungda miyoi ahumdi police na phab ngamkhre lemhori ba miyoi taret adusu phana honari Karnataka da Sidul Caste amasum Sidul Tribe singbu hanthana yengba madi otnabigi thabak kya toina satharibadu thingnabagi tamak police ki mekedi akan masuksin thorang sing lokhat pa hokre haidi hausi koina di myam paws matang sa lusinjarage amasum myam pun anawba update ngaminasi